Drug user-sing mahusagi punsida hanjil-handuna maromdom lepchaba ngamhanaba lenga amadi mari leinabasingna ahinba Mityeng Changbagi Matam Oire haina Spiritual Harbor ge President Huining Subam Kishorchand na phungdurakli Mamta HIMC Social Welfare Department JN Manipuri Dance Academy Kadal Vision of Hope Spiritual Harbor Awakening Foundation Anoba Itinfam Time to Change amadi Yaipokpana Sinduna DM University ki campus ta leiba Jawaharlal Nehru Manipuri Dance College ta pangthokiba taramna okpagi thauram amada wafam ase mahakna phongdokhibane drug sizinarambadagi mahusagi punsida hanjillaklaba amadi masagi startup hongdoktuna leirabasing taramna okpagi thauram aduda Huining Subam Kishorchand makatana hai ngasi pangthokliba Chamlaba Thoram ase drug users singi lying pathaptagi khajiktang hongdoklaga hena phaba ama ohelakpa ngamna ba hotnabagi saruk ama oina pangthokpane thoram ase drug user ama oirambadagi mahusagi punsida hanjilaklaga masagi senthok lambi thamduna miyam marakta amuk hanna tilakna ba hotnarakliba singi wari tabiba amadi makhoibu sakhangbibo oina pangthokpane drug user ama lying chathabada rehabilitation center amada thamduraga loishin kibagi machat ama leiriba ase thadokuna masagi semitlon ama lehanduna maromdom lepcha hanba ngamnaba hotnabiba tarabadi hena mai pakane maram aduna lenga ki mari leinaba singna drug user sing ase amukhana drug ki lambida khongda khidanaba policy program sing semduna maromdom lepcha ba ngamnaba hotnabibagi matam oire haina mahakna haiki drug users मैम recovery द लाकांदा financially independent ओइनबा मागी मसाना मसागी income generation तोरकांदा society दा सुम integrate तोरकगी कोने मफम सिदा आईडी acknowledgement हाय तारे मोय खंबीबा मोय वारी ताबीबा drug users की issues है कोई treatment से rehab तकी तोला solution बना तबा मागी policy सिदा policy में design तोरकांदा income generate तौजबा याबा example ओइन हारकांदा department में scheme मचा मचा पीबीबा financial loan PPB ko masa masa hadi magi financially kano torok pe ana bana nasina shu siki poche part of the treatment program oirga di ena mai pakani have pot ne ba for the treatment programs Felicitation ceremony among recovering individuals haina mingthon ba thauram maduga mari leinana Community Alliance for Drug Use and Appropriate Practice kadap ki president takhilambam Rajiv na hai drug season naramba miyoi amana mahosagi punsida hanjillaklaba matung amuk hana drug season narakna bagi maram kaya lei maram sing asigi manungda thabak subam nompham khangdaba asisu khwaidigi chawba maram amane mayai ka bachinja ki ipakta irak naruraba oibana mi adugi punsigi hiram khuding makta kaithaba oi Miyoi aduna maromdom lepa ngamnaba hotnabada awatpa kaya marum mayoknagani tanja asida lenga ke mari lenaba singna mateng pangbibagi tangai fadabalei drug season narambadagi mahusagi punsida hanjillaklaba kayagi manungda maromdom lepchaba ngamnaba hotnariba singi maraktagi khangatlaba sing ngasi taramna ungnabagi damak thauram ase pangthokpane ngasi taramna okliba sing ase chahi anidagi tadana mayai kaba chinjak thadoktuna maromdom lepchaba ngamlaba singni hainasu mahakna makatana phongdokhi तसेंबदी drug user itself मोय जिंजे मसा मसागे skill लोइन लेजे अदु skill दुदा enhance to be with the never दरकार लेगे अदु enhancement की पोचे policy level as well as government की support सीजे हमने दरकार ले अदु मोय ना हांगा को मतमदा अदु की मतलब हमने struggle तोरमनी हबजे आई साम feel तो जाय आई तारेने अखोई government की side की and then scheme में आमा Project policy da hapsen ba khotsen ba sigumba livelihood program ke ka du da me amje kaigumba sigumba me amje implement to biwa aura ga de hena drug user ki communities da relapse ti prevent to boya ba adum bagi kano pambai amaju oira kadra na kale